kidney heart adagi liver hojikti loimak transplant loi taunadrane ko wari libeda ko so khangde punsigi achowa kaino ma hogre hai dai thangba sin se katang katang naba ado hi ma'am puno pu ahan maktada mumta waina kromjari ma'am agi operation handak tawbasida dum ma'amna faro yangna ma'am habirakpado yamna kano tawiko nungshi adagi video do yengane haba kapning baga phawi ta sengna aina khale kainungi video semjawromno ithanda video do tharaga mana sumna khoi kano na chumana saida yengakpa matamda ithanda kapi ba khamba video do amna nungshibado kaigi da mutai video ga semamino khangde kai wakhan ga khalaiba ado semobuna so mo phayena khale ko semobuduna bunga si memory oirak lai hawini ko ado ma'am chamai so hayang satlurani magi stitch to hayang satlurani ko ado dum moi kano adagi na pakpa plus ta kana pakpa do dum na paga lai bani na ne hambra kamaina tawrino kholino kaya pholino habdo khangdeba ado hayang buti khangani kamaina tawbano na ado ngrang se oirom thangba jeta ngrang sita nai ko ina khale sai doctor saladra kaina pakhalure adumai tawe ado ma'am operation se loibudi loigre ko yam kijana hai operation se tawdringong da ai gido khara luba condition oi bai tare ko koi gi keno chronic oi ba kano oirame ba ko koina dum tha kuira bagi oi ba ana ba oi ba koina pira la ko matam da na ba se dum ai 2017 adai dagi na re ba ko dumai tawgi bane adai di dum doctor yeng taraga su koina doctor yeng ba do thoi ma ki adu gi ne na chataba koina angang gi ga kai ga yeng ba chashan bani na adumai oi bai tare ba ko ado hojikse pung baro helabani tumasi sum loimak tumasi tawna bjaise tumbasu ya to wakhan sum khaliba operation mamangda ina kai wakhan khangi ge habdo मैम ऑपरेशन तौद्री ममांग इसाजे पूरा खल्ले वखन जा मैम खल्ले है तरेको सिगद्रा हाइबसिबुक्ता वखन से खल्ले को मैम से अमन उबो फंगरोइद्रा आइगी मा नुसिबा आइगी सिनाव नुसिबा आइगी मरुक मपांग आइगी आइगी समना हाबदा आइगी अचुम्बसिबुक्ता उबो फंगरोइद्रा काइन वखन जे मैम खंजला है तरेको adagi tawge khanba thabak myam tawba phangaroi kaina ko aigi asa amadi leiba ko thaina anga oringa dagi kana gumba tola darba singbu mateng pangba adagi mokhoibu aina seba tawba kaina ai wakhal myam leiba hai tare ko adagi ai soyeng orphan adagi oles home kai hangdokpa kai thaina dagi ai wakhal ne ko aina so asumba dum share tawe ba ismai smai pa me na do hoi tawsi khosi kan adu mai ne wakhal ga leiba ko khoise aduga hadak narakpasida doctor singa wari saba matamda kai tare khara kano oi lui magi operation se aduna doctor atopa expert oi basu tana si kona se dumai tana ga tawgiba operation budi oi adu operation tawdore ne khangak pamikop sidagina aina wakhan sida kai wakhan khali मियोय बसे तंबंगम देना को ऑपरेशन दगी थाइना खोय मागी ऑपरेशन तौबि मतम दगा खोय मागा नोमा ता तौमिना बमी मा अदुम ऑपरेशन तौबदगी दुम मासे कनो तौरखिदना अदुम ताइबंग पान थादोखि बगा यावगी बको आइगी वखल दा अदुम माइ अदुग खनजलगा आइ सुमाइ खलिबा आइसे कइगुम्बा सुमाइना खुदोंग थिबसे कइगुम्बा थोकि तारगा दai kana घुमम तगी सेवासु तौबसु ngमरoi तौसु तौरमरो दो ai isana ai isagi haksangi organ se ai done taubiyo ai hairamage na chap yung ai lepe ba hamra doctor da ai hairage ai doctor yengi ba doctor da khoi naw bi mama na bini do khoi naw bi su doctor ni ko khoi naw bi gi magi doctor ma shen moi dum wari watai sana da khoi naw bi da hairaga di ai se soi da maki nganga kani operation mamang da dum wakhan khale na sei kani ina wakhan khan ba adagi achum ba da ina hairaga su achum ba da ingon sei kani wakhan khan ba da doctor nu bi da ina ong tang hairaga di ai se kai gum ba laibak thi ba thokraga su ai hakjang se kana gum ba ma da di mateng oi hongni da hakjang hai ba di ai gi body parts khara mit adagi kidney heart adagi liver hojikti loimak transplant loi taunadrane ko samna haibda akoi chegi su kidney donate मैम दगी लौनब होनागिबदा हंगनब मतमदा ममल अतंग अतंग मैम थेंगनगी मायोकनगिबको अदुगुम मैम नि पुंगनी सिंगजिलगा आइना आइगे अचुंबगा खोदा दाइ मचा चक्सा मतम से आइना वारी हाइपे हौदोबा मी से लेट्रब मतमदा सुमाइना हक्सांगी organ से डोनेट तौबान हौदोकपसिदा को खोदा दाइ मचान ओंग तौनैन हाइपे हार कान खोइनो पान मान अचुंबना हाइरे काइनो नंग दुवारी हौदोरई दोन अदैदि आइना खले मंगोंददि हौदोकपे यारोय दै नाउबिदो हौदोरसु नाउबिसु अखन मैम खलिनेबा आइसु अखन मैम खलिने हाइसिरा हाइरोसिरा खल्लगा तुम लेरे नुंदांग तुमे खली चारे खली आइबुसी हाइरमदना हायंग कयुंबा म थोकपा म तौ तारगदि खोलगदि काइन आइगी तौरि हंदकी तौरिबा स्टाइल से इंटेंस्टाइन दसु नप्शन बा दुगा आइगी अनंबा ना लोइन म कनो ओइबा हाइदर खर क्रिटिकल ओइबा ओइ हाइदर हंदकी ऑपरेशन से
ꯑꯗꯨꯒꯗꯤ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯑꯦ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯁꯦ ꯅꯠꯇꯦ ꯗꯣꯛꯇꯔꯗ ꯆꯠꯄ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯑꯩꯅ ꯕꯦꯗꯇ ꯇꯨꯝꯃꯤꯗꯣ ꯑꯩ ꯗ꯭ꯔꯤꯞ ꯀꯥꯞꯄꯤꯕ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯑꯃꯗꯅꯤꯀꯣ ꯑꯩꯁꯤꯕꯨ ꯍꯥꯏꯁꯤꯔꯥ ꯅꯔꯁ ꯑꯃ ꯅꯔꯁ ꯑꯣꯏꯅ ꯍꯥꯏꯔꯝꯁꯤꯔꯥ ꯑꯃꯨꯛ ꯈꯜꯂꯤꯀꯣ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕꯤ ꯗꯣꯛꯇꯔꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦꯗ ꯑꯃꯨꯛ ꯈꯜꯂꯤꯀꯣ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯔꯒꯦꯅ ꯈꯟ ꯑꯩꯁꯦ ꯍꯥꯏꯕꯗꯤ ꯉꯝꯗꯕꯀꯣ ꯃꯥꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯀꯦꯌꯔ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯁꯤꯟꯕꯤꯔꯤꯕ ꯑꯗꯒꯤ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯃꯥꯅ ꯀꯩꯝꯇ ꯋꯥꯠꯇꯕꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯇꯦꯛ ꯀꯦꯌꯔ ꯇꯧꯕꯤꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯥꯏꯔꯨꯔꯒ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯃꯨꯛ ꯐꯥꯎꯈꯤꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯖꯥꯟꯅꯔꯒ ꯑꯩꯁꯦ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤꯗꯤ ꯎꯆꯤꯟ ꯗꯦꯠ 10ꯁꯦ ꯍꯧꯈ꯭ꯔꯦ ꯑꯣꯄꯔꯦꯁꯟ ꯍꯌꯦꯡ ꯉꯥꯏꯔꯦ ꯍꯥꯏꯕꯁꯤꯗ ꯉꯥꯏꯁꯤꯜꯂꯦ ꯅꯣꯡꯉꯥꯜꯂꯦ ꯑꯩ ꯔꯦꯗꯤ ꯂꯣꯏ ꯇꯧꯔꯦ ꯔꯦꯗꯤ ꯇꯧꯔꯁꯤꯕꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯣꯛꯇ꯭ꯔꯤꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯂꯥꯛꯑꯣꯅ ꯐꯥꯁꯇ ꯑꯣꯄꯔꯦꯁꯟ ꯃꯣꯏ ꯇꯧꯕꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯑꯩꯁꯦ ꯆꯠꯂꯦꯕꯀꯣ ꯑꯣꯄꯔꯦꯁꯟ ꯊꯦꯇꯔꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯗꯣꯛꯇꯔꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯀꯧꯕ ꯗꯣꯛꯇꯔꯅꯤꯅ ꯑꯩꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤ ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯋꯥꯔꯗꯇ ꯊꯥꯖꯤꯟꯈ꯭ꯔꯣꯅ ꯑꯩꯁꯦ ꯋꯥꯔꯗꯇ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯛꯇꯅꯀꯣ ꯑꯗꯨꯁꯨ ꯑꯩꯁꯦ ꯗꯣꯛꯇꯔꯁꯦ ꯎꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯀꯧꯔꯒ ꯍꯥꯏꯅꯤꯡꯕ ꯑꯃ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯅꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ ꯗꯣꯛꯇꯔꯁꯨ ꯂꯥꯛꯑꯦ ꯂꯝꯕꯤꯗ ꯂꯩꯔꯦ ꯃꯣꯃꯤꯇꯥꯗꯣ ꯀꯧꯔꯛꯑꯣꯅ ꯍꯥꯏꯗꯅ ꯗꯣꯛꯇꯔ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯩꯒꯤ ꯍꯦꯛ ꯌꯦꯡꯉꯤꯕ ꯗꯣꯛꯇꯔꯁꯤꯒꯤ ꯃꯈꯥ ꯃꯥꯒꯤ ꯗꯣꯛꯇꯔꯁꯤꯒ ꯑꯩ ꯄꯨꯔꯥ ꯇꯦꯛ ꯀꯦꯌꯔ ꯇꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯒ ꯑꯩꯁꯦ ꯄꯨꯔꯒ ꯂꯥꯛꯑꯒ ꯑꯩꯁꯦ ꯃꯅꯨꯡꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯐꯝꯍꯜꯂꯦꯕꯀꯣ ꯐꯝꯍꯟꯕꯁꯤꯗꯁꯨ ꯑꯩꯅ ꯑꯩ ꯁꯤ ꯗꯣꯛꯇꯔꯁꯤꯗ ꯍꯥꯏꯔꯁꯤꯔꯅꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯣꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯗꯦꯀꯣ ꯑꯗꯒꯤ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯝꯃꯤꯁꯤꯅ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯁꯦꯀꯣ ꯑꯩ ꯉꯁꯤꯕꯨꯗꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅꯀꯣ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯃꯌꯥꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯁꯤ ꯂꯣꯏ ꯑꯃꯨꯛ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕꯁꯨ ꯀꯩꯁꯨ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯃꯨꯛ ꯑꯩꯒꯤ ꯕꯣꯗꯤ ꯄꯥꯔꯠꯁ ꯈꯔ ꯑꯣꯔꯒꯥꯟ ꯈꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯍꯧꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯣ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗꯤ ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯀꯥꯟꯁꯤꯗ ꯑꯩꯁꯨ ꯈꯜꯂꯦ ꯃꯉꯣꯟꯗ ꯍꯥꯏꯖꯤꯔꯥ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯧꯁꯜꯂꯦ ꯃꯣꯃꯤꯇꯥꯅ ꯑꯗꯨꯒ ꯑꯩꯁꯦ ꯃꯤꯍꯨꯟꯁꯦ ꯗꯪ 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 ꯆꯣꯡꯉꯦ ꯑꯩꯅ ꯍꯥꯏꯕ ꯗꯣꯛꯇꯔ ꯑꯩꯅ ꯍꯥꯏꯕ ꯑꯩꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯆꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯀꯣ ꯅꯪ ꯀꯩꯁꯨꯝ ꯄꯥꯈꯠꯀꯅꯣ ꯅꯪꯅꯦ ꯄꯥꯈꯠꯂꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ BP ꯍꯥꯏ ꯑꯣꯏꯗꯅ ꯈꯣꯠꯇꯅ ꯇꯧꯅꯕꯅꯤ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯅꯪꯗꯤ ꯕꯤꯍꯣꯁ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯌꯥꯝ ꯐꯖꯅ ꯇꯧꯒꯅꯤ ꯅꯪ ꯄꯥꯈꯠꯀꯅꯨ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯝꯖꯥꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯅꯤꯀꯣ ꯑꯣꯄꯔꯦꯁꯟ ꯆꯪꯗꯣꯔꯦ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯋꯥꯈꯜꯗꯅ ꯑꯩꯒꯤ ꯑꯣꯔꯒꯥꯟꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕꯗ ꯗꯣꯅꯦꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯌꯥꯝꯁꯨ ꯅꯨꯡꯁꯤꯀꯣ ꯃꯇꯥꯡꯗꯣ ꯌꯥꯝꯅ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯃꯣꯏ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯑꯩ ꯆꯪꯉꯀꯥꯟꯁꯤꯗ ꯂꯩꯔꯝꯕ ꯃꯤ ꯈꯨꯌꯥꯝꯁꯦ ꯀꯩꯅꯣꯅꯦ ꯈꯨꯠꯂꯥꯏ ꯅꯨꯡꯂꯥꯏ ꯑꯗꯩ ꯃꯣꯏ ꯑꯁꯪꯕꯗ ꯁꯦꯠꯂ ꯃꯌꯥꯝꯁꯦ ꯎꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯅꯨꯡ ꯆꯪꯉꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏꯅ ꯃꯣꯏ ꯀꯩꯅꯣꯗꯨꯗ ꯀꯥꯈꯠꯂꯣꯅ ꯀꯥꯈꯠꯂꯦ ꯑꯩꯁꯦ ꯂꯥꯏ ꯈꯨꯔꯝꯃꯦ ꯑꯩꯁꯦ ꯄ꯭ꯔꯦꯌꯔ ꯍꯥꯏꯀꯣ ꯁꯣꯏꯗ ꯉꯥꯝꯗꯕꯗꯤ ꯑꯣꯏꯍꯟꯕꯤꯌꯨ ꯑꯅ ꯑꯗꯨꯃꯥꯏꯅ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯦ ꯑꯗꯨꯒ ꯂꯥꯏꯁꯦ ꯈꯣꯏꯔꯝꯃꯒ ꯑꯩꯁꯦ ꯃꯣꯏꯒꯤ ꯇ꯭ꯔꯣꯂꯤꯗꯨꯗ ꯈꯣꯡ ꯊꯝꯃꯒ ꯀꯥꯈꯠꯂꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯍꯤꯞꯄꯜꯂꯒ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯈꯨꯠ ꯊꯝꯐꯝ ꯊꯝꯈ꯭ꯔꯦ ꯈꯣꯡꯁꯤꯁꯨ ꯈꯣꯡ ꯀꯩꯅꯣ ꯇꯤꯡꯊꯣꯛꯑ ꯊꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯁꯨ ꯗꯣꯛꯇꯔꯁꯤꯒꯤ ꯃꯈꯣꯟꯁꯦ ꯇꯥꯏꯌꯦꯕꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯁꯨ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯑꯃꯨꯛ ꯀꯩ ꯈꯟꯗꯣꯏꯕ ꯑꯩꯈꯣꯏꯗ ꯊꯥꯖꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯈꯟꯈꯤꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯟꯖꯅ ꯋꯥꯈꯜꯁꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯑꯩꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏ ꯐꯥꯖꯤꯟꯒꯗꯕ ꯄꯨꯟꯁꯤꯟꯒꯗꯕ ꯂꯣꯏ ꯄꯨꯟꯁꯤꯟ ꯂꯣꯏꯔꯀꯥꯟꯗ ꯗꯣꯛꯇꯔ ꯅꯨꯄꯤꯁꯦ ꯆꯪꯉꯀꯥꯟꯗ ꯑꯩꯒꯤ ꯗꯣꯛꯇꯔꯁꯦ ꯁꯨꯃꯥꯏꯅꯅꯦꯕ ꯗꯣꯛꯇꯔ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯕ ꯃꯄꯥꯟꯗꯒꯤ ꯀꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯅ ꯒꯣꯔꯃꯦꯟ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔꯁꯤꯅ ꯃꯥꯒꯤ ꯇꯤꯝ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯈꯔ ꯂꯨꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯒꯤ ꯃꯔꯛꯁꯤꯗ ꯏꯟꯇꯦꯟꯁꯇꯥꯏꯟꯗ ꯀꯔꯤꯒꯨꯝꯕ ꯁꯣꯛꯄ ꯀꯩꯒꯨꯝꯕ ꯁꯨꯝ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯗꯣꯛꯇꯔꯁꯦ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯌꯦꯡꯉꯤꯕ ꯑꯩꯒꯤ ꯇꯥꯟꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯒ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏ ꯇꯤꯝ ꯗꯣꯛꯇꯔ ꯃꯣꯏꯒꯤ ꯇꯤꯝꯁꯤꯗ ꯃꯣꯏ 6 ꯑꯃꯒ ꯂꯥꯛꯑꯒ ꯂꯣꯏꯅꯃꯛ ꯈꯨꯠꯂꯥꯏ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯃꯣꯏꯅ ꯂꯣꯏ ꯄꯨꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠ ꯆꯩꯁꯦ ꯍꯣꯏ ꯑꯆꯨꯝꯕꯅ ꯍꯥꯏꯕ ꯃꯇꯝꯗ ꯕꯦꯛ ꯌꯥꯝꯅ ꯄꯣꯔꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨ ꯃꯣꯏꯁꯦ ꯃꯔꯤ ꯆꯪꯈꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯑꯗꯨꯒ ꯃꯣꯏꯅ ꯗꯣꯛꯇꯔꯁꯦ ꯂꯥꯛꯇ꯭ꯔꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯩꯁꯦ ꯂꯩꯌꯦꯕꯀꯣ ꯂꯝꯕꯤꯗꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯣꯏꯅ ꯑꯦꯁꯤꯒ ꯂꯣꯏ ꯃꯨꯠꯊꯠꯂꯣ ꯃꯥ ꯏꯪꯊꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯛꯁꯤꯖꯟ ꯎꯞꯁꯜꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯎꯞꯁꯜꯂꯒ ꯑꯩꯁꯦ ꯊꯝꯕꯁꯤꯗ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯩ ꯀꯣꯛ ꯃꯊꯛꯇ ꯅꯨꯄꯥ ꯑꯃ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯩꯒꯤ ꯀꯩꯅꯣ ꯄꯤꯕꯒꯤ ꯑꯦꯅꯦꯊꯦꯁꯤꯌꯥ ꯄꯤꯕꯒꯤꯀꯣ ꯑꯗ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯑꯣꯛꯁꯤꯖꯟꯇ ꯂꯧꯊꯣꯛꯄꯤꯌꯣ ꯁꯤꯁꯦ ꯂꯧꯊꯣꯛꯄꯤꯌꯣꯅ ꯃꯣꯏ ꯗꯣꯛꯇꯔ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯑꯩ ꯇꯥꯔꯕꯅꯤꯅꯀꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯂꯧꯊꯣꯛꯄꯤꯌꯣ ꯃꯣꯏꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯂꯧꯊꯣꯛꯑꯦ ꯉꯥꯏꯍꯥꯛ ꯑꯗꯒꯤ ꯑꯃꯨꯛ ꯗꯣꯛꯇꯔ ꯂꯥꯛꯑꯦꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯑꯗꯨꯕꯨꯛꯇ ꯑꯩ ꯋꯥꯈꯜꯗꯤ ꯍꯟꯗꯦꯀꯣ ꯑꯗꯣ ꯃꯣꯏꯅ ꯑꯩ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯒꯤ ꯗ꯭ꯔꯤꯞ
ꯆꯠꯄꯒꯤ ꯃꯔꯛꯇ ꯃꯣꯏꯅ ꯏꯟꯖꯦꯛꯁꯟ ꯀꯩꯀꯥ ꯇꯤꯡꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯃꯣꯏꯅ ꯍꯥꯏꯕ ꯆꯂꯣ ꯗꯣꯛꯇꯔꯁꯤ ꯂꯥꯛꯀꯥꯟꯗ ꯃꯦꯝ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯁꯤ ꯅꯥꯁꯇ ꯍꯥꯟꯅ ꯇꯧꯊꯣꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯥꯁꯇ ꯇꯧ ꯂꯣꯏꯔꯒ ꯃꯥꯒꯤꯁꯦ ꯁꯨꯔ ꯇꯧꯔꯁꯦꯅ ꯁꯨꯔꯨ ꯍꯧꯔꯁꯦꯅ ꯑꯗꯨꯝ ꯍꯥꯏꯕꯁꯤꯗꯀꯣ ꯑꯩꯅ ꯃꯥꯏ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯨ ꯑꯃꯨꯛꯇꯪꯗꯤ ꯀꯧꯔꯒ ꯁꯤ ꯃꯤꯁꯤꯗ ꯍꯥꯏꯔꯒ ꯀꯧꯍꯟꯁꯤꯔꯥꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯗ꯭ꯔꯦ ꯍꯣꯏ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯦ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯦ ꯃꯣꯃꯤꯇꯥ ꯅꯪ ꯍꯣꯒꯌꯥꯅ ꯍꯥꯏꯔꯛꯑꯦ ꯍꯣꯒꯌꯥ ꯑꯣꯄꯔꯦꯁꯟ ꯍꯣꯒꯌꯥ ꯄꯨꯔꯥ ꯑꯠꯁꯤꯁꯦ ꯀꯤꯌꯥꯅ ꯑꯗꯒꯤ ꯑꯆꯨꯝꯕꯒꯁꯨ ꯑꯩꯒꯤ ꯗꯣꯛꯇꯔ ꯇꯤꯝꯗꯨꯒꯁꯨ ꯃꯣꯏ ꯂꯣꯏꯅꯃꯛ ꯎꯅ ꯈꯣꯠꯅꯗꯅ ꯈꯨꯠꯁꯣꯛꯅꯗꯅ ꯈꯣꯠꯇꯅ ꯇꯧ ꯂꯣꯏꯔꯒ ꯗꯣꯛꯇꯔꯁꯤꯡꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯃꯔꯛꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟ ꯃꯅꯨꯡꯁꯤꯗ ꯂꯩꯌꯦ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯀꯣꯟꯅ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯍꯥꯏꯔꯛꯏꯅꯦ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯂꯣꯏ ꯂꯩ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯨ ꯂꯣꯏ ꯎꯔ ꯃꯅꯨꯡꯗ ꯃꯥꯁꯦ ꯀꯞꯄꯦꯅ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯑꯉꯥꯡ ꯈꯥꯎꯁꯦ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯇꯥꯔꯒꯗꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯁꯥꯏꯟꯁꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯅ ꯃꯅꯨꯡꯗ ꯇꯧꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯦ ꯇꯁꯦꯡꯅ ꯀꯞꯄꯦꯅ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯋꯥꯔꯤ ꯂꯤꯕꯗꯀꯣ ꯑꯗꯣ ꯈꯪꯗꯦ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯀꯩꯅꯣꯝꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯅꯨꯡꯁꯤꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ ꯑꯗꯒꯤ ꯃꯥꯅꯁꯨ ꯑꯣꯄꯔꯦꯁꯟꯁꯤ ꯃꯃꯥꯡꯗ ꯋꯥꯈꯜꯂꯣꯟ ꯖꯥꯠ ꯃꯌꯥꯝ ꯈꯟꯕ ꯑꯗꯒꯤ ꯈꯔ ꯂꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯌꯦꯡ ꯑꯩ ꯉꯁꯤꯗꯤ ꯀꯩꯅꯣꯁꯦ ꯊꯦꯡꯉꯦ ꯑꯩꯒꯤ ꯐꯥꯏꯜ ꯀꯩꯀꯥꯗꯣ ꯂꯣꯏꯅꯃꯛ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯑꯩ ꯀꯩꯅꯣ ꯂꯧꯋꯦꯕꯀꯣ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯂꯩꯉꯩꯗꯁꯨ ꯑꯩ 3D ꯀꯩꯅꯣ ꯂꯧꯋꯦꯕꯀꯣ TBS ꯂꯧꯕꯗꯣ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯀꯩꯅꯣ ꯂꯧꯕꯗꯣ ꯂꯧꯋꯤ ꯁ꯭ꯀꯦꯅꯤꯡ ꯇꯧꯕ ꯈꯣꯠꯄ ꯂꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ 4D ꯇꯧꯕ ꯀꯥꯟꯗ ꯈꯤꯇꯪ ꯂꯣꯏꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯨꯅꯦꯕ ꯑꯗꯨꯗꯣ ꯅꯣꯡꯃ ꯃꯥꯒꯤ ꯐꯤꯂꯝꯗꯤ ꯅꯠꯇꯦ ꯀꯩꯅꯣꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯐꯣꯇꯣꯗꯣ ꯑꯩ ꯁꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯥꯏꯜ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯈꯪꯗꯦ ꯄꯨꯟꯁꯤꯁꯦ ꯀꯩꯅꯣꯃ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯑꯩ ꯈꯜꯂꯤꯀꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯇꯝ ꯍꯣꯏ ꯃꯇꯝ ꯁꯥꯡꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯀꯅꯥꯒꯨꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯇꯝ ꯆꯥꯔꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯁ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯣꯗꯤꯅꯤ ꯈꯪꯗꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯛꯇꯔ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯀꯣ ꯗꯦꯠ ꯕꯣꯗꯤ ꯃꯊꯧ ꯇꯥꯏ ꯇꯝꯕ ꯈꯣꯠꯄꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩ ꯇꯁꯦꯡꯅ ꯏꯁꯥꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯗꯣꯅꯦꯠ ꯇꯧꯒꯦ ꯍꯥꯏꯅ ꯁꯤꯃꯗꯤ ꯑꯩꯒꯤ ꯑꯗꯨꯝ ꯄꯥꯝꯖꯕ ꯀꯩꯅꯣꯅꯤ ꯀꯅꯥꯒꯨꯝꯕꯅ ꯈꯟꯅꯤꯀꯣ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯄꯥꯝꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯕ ꯑꯣꯄꯔꯦꯁꯟ ꯃꯃꯥꯡꯒꯤ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯀꯩ ꯋꯥꯈꯜꯕꯨ ꯈꯜꯂꯤꯕ ꯈꯜꯂꯩꯗꯦ ꯍꯥꯏꯗꯣꯏꯔꯥ ꯑꯗꯒꯤ ꯈꯜꯂꯩꯕꯅꯦ ꯍꯥꯏꯗꯣꯏꯔꯥ ꯇꯧꯐꯝ ꯈꯪꯗꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯁꯥꯃꯩ ꯁꯠꯂꯨꯔꯅꯤ ꯈꯤꯇꯪ ꯁ꯭ꯇꯤꯆꯇꯣ ꯂꯧꯊꯣꯛꯎꯔꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯅꯍꯥꯟꯈꯩꯗꯤꯀꯣ ꯑꯗꯨꯃ ꯐꯥꯖꯤꯜꯂ ꯄꯨꯟꯖꯜꯂ ꯂꯩꯕꯅ ꯆꯠꯄꯁꯨ ꯐ꯭ꯔꯤ ꯑꯣꯏꯗꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯌꯦꯡꯁꯦ ꯍꯌꯦꯡ ꯂꯧꯊꯣꯛꯇꯣꯏ ꯄꯣꯠꯁꯦ ꯀꯃꯥꯏꯅꯅꯣꯅ ꯍꯌꯦꯡꯗꯤ ꯂꯧꯕꯨꯗꯤ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯣꯏꯔꯣꯝ ꯊꯪꯕꯁꯦ ꯁꯤꯁꯤꯅꯦꯕ ꯈꯔ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔꯣꯝ ꯊꯪꯕꯁꯤꯅ ꯁꯤ ꯁꯔꯨꯁꯤꯒ ꯍꯦꯛ ꯅꯛꯅꯕ ꯑꯣꯏꯕ ꯑꯗꯨꯅ ꯈꯔ ꯅꯥꯏ ꯁꯤꯒꯗꯤ ꯄꯥꯛ ꯅꯥꯗꯦꯕ ꯑꯗꯨꯒ ꯃꯇꯥꯏ ꯊꯪꯕꯁꯤꯡꯁꯦ ꯈꯇꯪ ꯅꯥꯕ ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯒꯅꯤꯀꯣ ꯍꯌꯦꯡꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯂꯧꯊꯣꯛꯑꯅꯤꯀꯣ ꯍꯌꯦꯡ ꯑꯗꯨꯒ ꯁ꯭ꯇꯤꯆ ꯀꯌꯥ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯪꯉꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯄꯨꯡꯁꯦ ꯀꯌꯥꯅꯣ ꯄꯨꯡ ꯀꯌꯥ ꯆꯪꯉꯦ ꯍꯥꯏꯕ ꯄꯨꯡ 2.5 ꯆꯪꯉꯦ ꯍꯥꯏꯌꯦ ꯑꯩ ꯑꯣꯄꯔꯦꯁꯟꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯑꯣꯄꯔꯦꯁꯟꯁꯤꯗ ꯀꯩꯒꯨꯝꯕ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯀꯩꯒꯨꯝꯕ ꯄꯣꯠꯁꯦ ꯅꯞꯁꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯞꯁꯟꯅꯕ ꯁꯤꯁꯦ ꯁꯦꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕ ꯈꯣꯠꯄ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯅ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯅ ꯄꯣꯔꯛꯏꯕ ꯗꯣꯛꯇꯔ ꯇꯤꯝꯁꯤꯗ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯑꯗꯨꯁꯨ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯋꯥꯔꯤ ꯍꯥꯏꯕꯤꯔꯛꯏꯅꯦ ꯑꯗꯒꯤ ꯗꯣꯛꯇꯔꯁꯤꯗ ꯂꯩꯔꯀꯥꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯀꯣ ꯌꯨꯡ ꯑꯗꯒꯤ ꯌꯨꯔꯤꯟ ꯄꯥꯁ ꯇꯧꯕ ꯒ꯭ꯌꯥꯁ ꯄꯥꯁ ꯇꯧꯕ ꯑꯗꯒꯤ ꯁ꯭ꯇꯨꯜ ꯊꯤꯁꯦ ꯐꯥꯏꯕ ꯃꯊꯧ ꯌꯥꯝ ꯇꯥꯏꯀꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇꯕꯨ ꯋꯥꯈꯜꯗ ꯅꯣꯛꯅꯤꯡꯉꯕꯅꯤꯀꯣ ꯃꯇꯝꯗꯨꯗꯗꯤ ꯇꯦꯟꯁꯟ ꯑꯣꯏꯕꯖꯥꯠꯅꯤ ꯀꯔꯝ ꯀꯥꯟꯗꯅꯣꯅ ꯑꯗꯨꯃꯥꯏꯅꯅꯦ ꯃꯌꯥꯝ ꯑꯗꯣ ꯍꯌꯦꯡ ꯁꯥꯃꯩ ꯁꯠꯂꯀꯥꯟꯗ ꯑꯃꯨꯛꯅꯦ ꯃꯌꯥꯝ ꯁꯨꯝ ꯑꯣꯄꯔꯦꯁꯟ ꯇꯧꯕꯒꯤ ꯈꯣꯠꯄꯒꯤꯗꯣ ꯁꯨꯝ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯅꯣ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯅꯗꯤ ꯈꯟꯅꯤꯀꯣ ꯀꯩꯅꯣ ꯃꯣꯏꯅ ꯅꯥꯔꯤꯌꯦ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯈꯜꯂꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯝꯍꯧꯅꯕ ꯑꯗꯨꯒ ꯑꯩ ꯅꯣꯡꯃ ꯑꯩꯒꯤ ꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯀꯩꯗꯒꯤ ꯑꯣꯏꯔꯛꯄꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯑꯁꯥꯡꯕ ꯋꯥꯔꯤꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯂꯤꯖꯔꯛꯀꯦ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯧꯁꯤꯡ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯒꯤꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯟꯅꯒꯨꯝ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯩꯁꯨ ꯍꯛꯆꯥꯡ ꯐꯖꯅ ꯉꯝꯃꯀꯥꯟꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ